ngasi numida waram phongkiba tongan Manipuri sipungsingdagi amasum thokiba thawdo wathokisingdagi maruibi ipausing meyamna thamjagi anmada Delhi da Union Home Minister Amit Shah unaruba matungna CM Biren Imphal da halakre Manipur gi Chief Minister N Biren Delhi da satuna Union Home Minister Amit Shah unaduna hakthengna wari sanaruba matungda ngasi Imphal halakre Chief Minister na ngarang numidang Delhi da Union Home Minister Amit Shah ga unaduna wari sakhiba aduda security gi matang yauna state asigi tongan masaka thorangi thabakya paikhanabigi matang wakhana ki haidi loinana haukiba March tara irai numita state cabinet ki mifamna suspension of operation sus anaramba Manipur gi kuki larhulup ani haibadi kuki National Army KNA amadi Zomi Revolutionary Army JRA ani sudagi withdraw tawnaba phirep lokraba matung Union Home Minister na kaurakpuri gi Chief Minister N Biren ngarang ayuk Delhi da sakhibani loinana CM N Biren Manipur gi law and order ngaksinbigi thabak mapung phana lokholakpa amadi KNA amadi JRA ani gi satnaramba su lokthokpagi phirep adubu Union Home Minister na thagatpa phungdokhi haidi Chief Minister N Biren ngarang New Delhi gi Talkotora Indoor Stadium na pangtokhiba Yoga Mahotsav 2023 gi thauram saruk yakhiba loinana Union Minister Sabaranda Sonowal G Kishan Reddy amadi Union Minister of State Dr Munjapara Mahendra Bai Kalubai Minakshi Lekhigas unadunu wari sanakhi haiden su pausin makhatana su phungdorakli amaromnana internet phangdaba mafam singda leiriba beneficiary singi biometric yadrabadi seng phangaloidoribra Congress Laiba sida leiriba lairaba miyamgi damak lengakna napsagi makhara piriba seng asi internet phangdaba mafam singda leiriba beneficiary singi biometric authentication yadrabadi seng phangaloidoribra haina Manipur Pradesh Congress Committee na lengak thangnakli wafam sing asi lamdam asida napsagi makhara piriba seng phangdaba isingi awaba mayoknarakliba amadi LPG gas ki mamal hengalakliba asiga mari leinana BT Rota liba Congress bona pangthokpa pawgi mifam amada Congress ki wangang lois oiriba AICC gi member Bopendra Mitaina phungdokhibani magna makha taraduna laiba asida nongmada sangdawi yadraba polam singi mamal tangkhalakliba si India lengakna lanai miyoi khrada kanaba pinana bu honarakpadagini hainasu maral sirakli napsagi makad lairaba miyamda lemna sing piba si hokiba sei English ngani kungani thuki December loikhraidi adoba Ministry of Food and Public Distribution Government of India gi Principal Secretary na English ngani kungani thuki December kungani panda nauna notification thoktuna January English ngani kungo humdoi digi December kuntraga matai fawba napsagi seng miyamda phangangadabani haina sirol ama thoktuna khanki masigi sumathakta state singi mari lenaba Principal Secretary da ayi basirul thaduna napsagi sing asi phangana ba khan ki basu lekre adubu kumja English ngani ga kungani thoi ki December dagina February gi English ngani ga kungo homdoi tha ohum gi seng kadai da satkhara gi haina sohlakli nakala maromda notification adu ta palibadi napsagi sing asi phangba yaraba beneficiary sing gi biometric notification dauduna pigadabani adomainamak internet ki khudong saba phangdaba amasum biometric tawbada khudong saruidaba mafam singi oinadi akhanaba kem ama pangthoktuna pigadabani hairibani masigi matang state lengana karigumba thabak amata pekat powdri hauzik oiragliba phiba masida PM JKAY gi makhara sei sigi January amadigi miyamda lemna phangangadaba sing phanglaroidara haibigi mipaiba punari nakala moromda Regional Office Manipur Food Corporation gi data matungina Manipur gi tunga district sing da leiriba food storage ki apunba capacity asi metric ton lising khumfuga humdoiga samaga humfuga ni thoni masigi manungda utilize toriba si sada khumdra ni thoni loinana Food Corporation of India ki movement plan fund gi data matungina interior movement plan asi metric ton lising taraga humdaini aduga road movement plan metric ton lising taraga taruk sahunga humdraga mangani masi state asi goina sangadoriba sangda helibani hairiba sing asi Manipur yaroglaga beneficiary sing na matam sana phangan mangamdriba sikarigino yamlaba sing asi kadaida sakhrabagi hainasu phongdoki haina pausna sumakhatana palakli atopa pawmana BSF ki Gari thombada miyoeni sokle ngaseyo pungmaga minute yankairom tapa matamda Suchampur district Bijang junction manakta leiba Suchampur district transport office mamangda auto gari amada BSF ki bolero car amana thomada auto odu tonglakpa matai mana oni soktuna Suchampur hospital lekanakre soklaba matai mana oduri Suchampur district Langjapa village tagi kaimin leng amadi maki loinabi kaining hoi kawi hairi
ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯣꯝꯂꯤꯕ BSF ꯀꯤ ꯕꯣꯂꯦꯔꯣꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯅ AS11S0331 ꯅꯤ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥ ꯁꯟ ꯏꯝꯐꯥꯜꯗ ꯄꯨꯁꯤꯜꯂꯛꯄ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯏꯝꯐꯥꯜꯔꯣꯝꯗ ꯁꯥ ꯁꯟ ꯄꯨꯁꯤꯜꯂꯛꯄꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯔꯟꯖꯟ ꯌꯨꯝꯅꯥꯝ IASꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯃꯩꯔꯥꯒꯤ ꯃꯣꯔꯦ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯃꯗꯤ ꯄꯥꯎꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯇꯦꯡꯅꯧꯄꯥꯜ DC ꯔꯟꯖꯟ ꯌꯨꯝꯅꯥꯝ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ DCꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ DC ꯃꯁꯥꯃꯛꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯏꯝꯐꯥꯜꯔꯣꯝꯗ ꯁꯥ ꯁꯟ ꯄꯨꯊꯣꯔꯛꯄ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯆꯥꯅꯕ ꯏꯝꯐꯥꯜꯔꯣꯝꯗꯒꯤ ꯌꯦꯟꯅꯆꯤꯡꯕ ꯄꯨꯁꯤꯜꯂꯛꯄꯗꯤ ꯑꯊꯤꯡꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯔꯣꯝꯗꯒꯤ ꯗ꯭ꯔꯒ ꯀꯌꯥ ꯃꯣꯔꯦ ꯂꯝꯕꯤꯗ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯦꯞꯇꯅ ꯐꯒꯠꯂꯤ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯕꯣꯔꯗꯔ ꯂꯟꯁꯤꯟꯗꯨꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤꯡ ꯊꯤꯡꯅꯕ ꯊꯕꯛꯁꯨ ꯄꯥꯏꯈꯠꯂꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ST ꯂꯥꯏꯟ ꯊꯦꯡꯂꯨꯕꯗꯒꯤ ꯇ꯭ꯔꯛ ꯑꯃ ꯃꯩ ꯆꯥꯛꯄꯗ ꯗ꯭राꯏꯚꯔ ꯁꯤꯔꯦ ꯍꯦꯟꯗꯤꯃꯦꯟ ꯁꯣꯛꯂꯦ ngasi ayuk Tengnopaul districtki manungsana Imphal More lambi paringgi sarukta More border dagi kilometer kuntraga nipalom salaga Loksaw manaki minor bridge mayada truck gari ama electric high speed wire thenglubadagi truck gari edu mai sakpagi thawdo odu gari edu gi driver thawdo thokpamda lekidre loinana gari edu gi handyman sokle pawsi sina phangma pawgi matung inadi mai sakraba truck gari edu SKB company gi NS Imphal More lambi thabak subagi sizinabani truck gari eduna high tension electric wire thung thenglubadagi khudakta mai hawduna salakpadagi gari driver mafam adumaktara lekidabani mai sakpagi pawhek phangmaga More fire service ki kangbu thomjinduna mai kanbagi thabak sathabadagi gari edu kanmangam hore mai sakpadura lekidraba gari driver adu MD sapi sai kuntraga nithoi lefam yaripok sangam dabigi aduga soklaba mi edu gi mingna tinku sai kuntra lefamna Jharkhand gi hairi soklaba handyman adu Imphal pukhatuna hauzik lekatnari hairi atop pawmana hector kuntra rom chawba longsai part 2 da leiba horticulture farm mainitum sakre Susampur district manungsana leiba henglep sub division gi manungsanba hengmol village ta ngarang haurakhiba mapum khangdaba lamaina longsai part 2 leiba horticulture gi farm tawba lam hector kuntra rom gi manama sing mainitum sakre hairi thawdo aduga mari leinana longsai khun gi chairman kabidon gonmaina haikibada Ugi farm na singba atay pothok kya tumna maina sakre maramaduna mari lenaba department na miyeng sangbiyu None district fire service laitaba maram na sigumba lamay salakpa matamda miyam na may kanmangamdi leng ana fire service station anakpada thambiyu miyam na su lamay thabigi hainabi thadokbiyu haike na su paus ta palli atopa paukrana wakat khongjang sangsingkre All India State Government Employees Federation and Confederation of Central Governments Employees and Workers ki miyeng makara tungan ba demand tare tala dunga si India ki tungan mafam singda wakat khongjang sangsingkre khongjang esigi sarga moina Manipur Government Services Federation asu ngasi new secretary ta khongjang sangsingki loinana tungan ba demand tare yawba memorandum amasu district magistrate ta pisinki wakat khongjang aduda saruk yakhiba Manipur Government Services Federation General Secretary Purujit Gari Gengbam hai matam kya gi mamang gi lengang ta tanura lakli bi demand singa si phawbru thabak to onthok tana lairi hairi bi demand singa si thabak to onthok piu haina ngasi gi khongjang si jangshilakpani hairi nesu pawsna makata na phungdurakli amarom dana khoirakpam Nilbir Seva Ratna National Award pirakli Buhajan Sahitya Academy National Committee of India na thoidok hendokna miyam gi tamak kathokpaga loina na thabak toriba khoirakpam Nilabir Seva Ratna National Award pidun ikaikamna bodkre Mars taraganitoi numaisu numita Andhra Pradesh ki Tirupati da leiba Shivaha Krishna Reddy bahona pangtokiba Bahujana Taruk South India Conference ta Bahujan Sahitya Academy ki National President Nala Radha Krishna Amadi Bahujana Sahitya Academy Manipur State ki President Phanjobam Lanajitna Award khusinaki Thoramadu Bahujana Sahitya Academy South India Committee na sinduna pangtokibani ba hauji takyel kolom lekai da leiba Hope Home Children's Home for Girls ki director oina mathau toriba misakni sohaidi amarom dana
Gari Huranba Police Constable amaga VDF Personal ama Bisnupur Police na Phare Imphal area digi miyoi khrana Gari Huralaba matung Chusampur tamna pukre haibidigi akaknaba pawma phangwadagi Bisnupur District Commando gi khangbu amana satakhiba drive ta Huranduna purakpa Bolero ama yauna Gari ani ka konana Police Constable ama VDF Personal ama fugat pangamle haidi Police taki phangba pawgi matung inadi ngarang numidang wairam pung marirom tarakpa matamda akaknaba pawm phangwadagi Nambol Police amadi Bisnupur District Police Commando gi apunba khangbuna tidim lambi paringi kaino area lambi da lakpasing check tawgi thabak sathabada singnaningo eba mongda amuba masugi Bolero Strom amagi I-10 car amaga Susampur Makairam da yamna kana lakpada police ki kangbuna khamna bakhanki maduda khamlamdana kana thawkhibadagi Bisnupur District Commando gi kangbuna Bisnupur District Police Station gi gate mamangdagi gari ani to fakhi Phare Bolero dugi registration number na MN01W8737 ni aduga I-20 dugi registration number MN02A9884 ni makatana commando Kangbu aduna gari ani edubu tongduna lakpa Susampur gi New Boljang digi hauji Susampur District Police Constable oina leiriba ti lun khomang hawkip sei kuntra katre apokpa thangjangam amadi Susampur District Police ta VDF personal oina thabak tawduna leiriba district asigi di Laikot village digi housing nam Khamenlong village leiba ke Saithalians apokpa laisin thang phagat pagalunana asama wong pong satakari makhoi ani buwong pong sathabada Sathaba matamna Bolero Karadu Sagolban Beja Govinda Mamang Lekaida Liba Medicals Oxygen Service ki gate ki Huranduna Purakpani duga I-10 Karaduna Gari Huranba ki thabak sejinabane hadi Gari ka kona na fogalaba Gari Huranba Police Constable amadi VDF personal ani edu Bisnupur Police ta sinakre loinana ain goeba thabak lokhat pau kredi Makasa tharak poina kangla pawdige to pa pawmana lamdam sibu nungsirabadi apunbagi wakholon khallu amiko Kanglaipak Manipur yelhawingai digi leiraglaba miyoi khudimakna lamdam asigi singpa turel mahausa lairembi gi fazaraba khudol singbu aduki matik nungsije amasum pamjai lamdam asigi yelhaw misingna asiguma mahausa gi fazaba khudol kyabu saili sangsin ngak senduna lamdam asida miyoi bai khuina leibida yamna nungaiba ayinga sagi khalkhaidaba ama oirami haina All Manipur Youth Protection Committee Amiko na thadorakpa sirol amana khangalakli siol lasina makha taraduna Illegal migrant kharana singi asukpa umang lehausi laba mafam kya mathak makawan khre maru koklaba singmai singda amkasu hu pambi popi kya thajinduna lamdam sigi miyamu tumna mangnaba hanma leitana aroiba thakto honari asukpa umang wamang amadi singmai kya maru kokhibana iram khonglam pa turel kya gi isel lekhre turel khunung kya laikang lawan khre masigi mathakta yamna Karim kathaina bamongna lamdam asigi miyamna lauriba khongliba si tabigi mihutta singmai thona lami tharakli hauzik oiriba sathiraba phibam asi miyamna khupna amuk hanagi mahuksagi phibamda hanjinhana bonabada sei kyadi sanglagani amuk hanjinma ngamkhidaba siyai masiguma thabakta senariba furup sing karamna lamdam sigi yelawmi ni haigani matam leiringai tungi mirol kalhaunaba yelawmi mayam punduna sigumba yumdangbana kainaba sing paratambiba matam thengmalabani Asigumba miyoi sing lamdam asigi haurakmi ni karamna haigani makhoi lamdam asibu nungside maramdam nate subna khaki lamdam asida phangba kanaba makhai maru kokna lakthoki khalli haibada kanana lale haigani Manipur apunbagi interest Manipur government na thabak thorom paikhatpada yetpa piriba sina maramoiraga makhoi sing asi kanano haiba mayek sing takli matam leiringai da masagi asoiba sumthoksaduna ingna singna punna leiminaba sakhotminaba khotnaba haibasina punamaki afaba oigani natrabadi huranbegi tarani mapugi noma soidrabani hana su phongdorakli amaromdana Samurok Municipal Council na kualiba leiraki mafam khara maming thonduna thetokre Initiative and Development Organization Samurok IDOS ki anisuba mapokumon ngamari lainana ahanma tangkaki oina Samurok Municipal Council na kualiba mafam kharada lairaki maming thonduna thetokre haina organization asigi General Secretary Okendro Haisnami Sirolaman haidi matamgi ahongba mi singyam khalakpa amadi sakholakpagi matungina yum hongnabigi asabu sapu amanga singasima lakli honglagliba khongsada sida IDOS ki anisuba foundation ga mari lainana ahanma tangkaki oina Samurok Naurem Saprau amadi Oinam Saumungi mafamsingda leiriba leirak khudimaki leirak masina maming thaduna thetpegi thabak mai pakna lusinkre
अहानब तंकक असिदा पुना लेरक कुनगा मंगा सायेनब खरा नतना ममिंग अमदि लेरकी नंबर याउदुना साइन बोर्ड थेतखिबगी थबा असिदा वखल लौसिंग अमदि पंगलगी मतेंग पांगबिरखिब ख्वाइपुन मपुसु IDOS samuraugi mekerigi tawbingmal khangbu utpagaloinana matung tarak thapaksindasu mateng pangbiyo haidi amaromdana indigenous people natabana khabai khara sabagi thabak tokpiro folks Federation of Civil Society Organization Manipur Folks ki President T.S. Manihan haikre handak sai kya gi mamang gi Manipura sunglai leiramdaba jati khrana magi homeland ta narak pasina maram oiraga lamdam asiki situation da akaibe kya lakpada natana lan gi borton tawnam gi mong da lakli basi yamna lebak thibani wapam asing asi wangkhai ningthem pukri mapal lebo organization asi gi office ta pangtokpa pawmising unaba ma da mangna phongdokhibani mangna makha taraduna asigumba mapana gi lakpa english nga maga samapan ga humfu ga nipan aduwai digi burma digi amati atai tuan mafam sing digi laklaga tuan mafam sing da khunda sinduna leiraga leiriba mafam adugi khul maming ontokpa makhoi gi maming thunjenduna manipur gi puari kya sibu thugaina bu honarakpada natana hairiba community sing asina leiriba mafam sing makhoi gi lamni haiduna agitation torakpa amadi lamdam asigi leiriba miyoi sing asida hat kani tukani haina kihalakku gi thabak satharagibasi athubu matamda lepkadabani asigumba problem sing asi thokna ba Manipur Land Reforce and Lands Revenue Act 1960 asi Manipur da implement tawraga aigi magi haiba leitana bo hona biyo natrabadi ek asi Manipur da remove tawna ba folks na lusinglaga Manipur gi praja sing luinana kan ba khongjang sangsilagani indigenous people natabana khabai khara sabagi thaba si tokpiro Manipur da laigi haiba gi wakhalon han batarabadi Manipur gi hawa nungsit amadi Manipur gi praja singa to na tinana leibi yanaba ai khakte gi haiba wakhalon thadoktuna apun bagi wakhalon thambiyu karigumba masigi wakhala si khan mangam loidaba tarabadi adom gi origin horak pamadu da hanbi kro haina se phongdokhi makasa tharak poina pawnil khol pauksi digi topa pawmana kharsa singi manung da sanga yaubra khangtok na basa tharaki ba survey nga silusingkhre kharsa manga thengna khre loktak pat ki awang thangba khongban Bisnupur district ki Nambol kendra gi manung sena leiba isoki zutu lakol asigi akoi bida leiba lakol amadi pat sing da leiba kharsa singi manung da sanga yaubra khangtok na ba numit nini yoeba survey nga silosingkhre divisional forest office Bisnupur isok village development committee amadi green Universal Foundation ki samna sinduna Range Forest Officer Sukham Ratan Kumar Green Universal Foundation ki President oiriba Indian Red Cross Society Bisnupur District Branch ki Secretary Dr. Huidrom Roman Isok Village Development Committee ki Secretary Huidrom Nipamasa atai DFO gi staff sing sargaki ngarang gi hona sa tharaki ba survey gi makatana ngasi ayu angan mapung mari makhai dagi sem sadum numi thokpa horakpa matamda drone camera ani sizinaduna aerial survey tawbuda masa amaga mapi laba maga kharsani uba phangki loinana zutu lokol gi makhathang sarukta Isok Village Development Committee ki Secretary Huidrom Nipamasana amomama laba niga mina uduna kharsa manga ubangki drone gi survey da lamai thadokhiba akok pasingi manakta leiba habung amadagi tholakpada kharsani ubangamki madura thenakhiba kharsani eduna drone camera ubmatamda mangak thangatuna munna yengduna leki anobu khongul kya thengnabana maramoiraga drone camera gi makhol tabada atai sasing tholaktabra natragana atop mafamsingda leikhibra haibasu khangningai wadi RFO Sukham Ratan Kumar na sangayama di kharsa gi masi hoba manadaba mawng adu mathang atai sasi thengnabada kharsa natragana sangaini haiba masak khangnabasu khunja singda masak talamki RFO Sukham Ratan Kumar na phongdokhibada isoki zutu lokol ngarang dagi sathariba survey sida thengnariba sing asigi masi yenglaga kharsa ni khangmangamle khunja singna kharsa marang kaina leire haibatu chumle khunja singna makoibu mamang dagi luna tawbiramba sigumba makhatana tawbiyu makhatana leiriba kharsa singi marakta sanga yauribra yaudabra khangdoknabasu makhatana thijinbagi thabak sathakigani mafam sida sangai karigumba thengnaragadi ahenba miyengsu changkhigani haikhiansu pausna makhatana su phongdorakli loishela koina tendakpa content ama editor guilds manipur gi tour loishinkhre sai khudingi editor guilds manipur EGM na sinduna yauksangi thabak lepagi matamsida exposure tour oina EGM na Mars ki tang taretagi Imphal dagi Vietnam gi dama EGM gi president Khogendra Khongdram na lusingduna miyoi taragani thoini sabati mamana aso angam yauduna ngasi Imphal thunglakre ek is policy gi manungsana mapale bakta satun leba adugi socio economy tourism tungan hiram sing yengsilubagi khongsat aduda Vietnam gi Hanoi Danang Hamadi hosting mill city singda visit toki
Hanoi Skogi heritage site ama oiriba Halong Bay gi Hangsung Sot Titop Iceland da nangi Dragon Bridge Golden Bridge World Guinness Book of Record ki manung saliba Hills ki Sunwall French Village amadi Hosin Mill City ki tungan ba tourist mafam singda visit taraki masigi matangda khongsat asida saruk yariba MSTV Kaksingi editor oiriba Uttam Kumarna haikibada Editor Guilds Manipur Yauksangi Shuti Labor Matamashida Sai Hudingi foreign tour satpani Mamang Sai Animadi Covid Namaram Oiraga Satkidraba Matung Handakti Vietnam gi Kunung Hanoi Yaun Satpani Suhadi Adu Hausiku Nitimiam Pau Sumatang Sai Lushinjarage Amasu Miam Pun Anauba update ngaminasi